paodam yeng tabirung sibu ahan batram nok sebulena khurumjari ngasigi maroiba pauda Pradhan Mantri Jan Arogya Yojana Ayushman Bharat ngasi Prime Minister Narendra Modi na hodokre Maikei kayadagi Manipur University gi wathok athubro sinaba wafam thamnarakni loinana silsrada maitaibu scheduled tribe list ta changadabani haiba hiramda khana lainakre mapung oiba pau lobirasi Malemgi khwaidagi yamba miyoi crore yankhaida kanaba phangangadaba healthcare program Ayushman Bharat ngasi Prime Minister Narendra Modi na launch tawkre haiba scheme asi Prime Minister Modi na Independence Day gi thoramda hodokani haina lauthokkhibani program asi pandamdi healthcare ki khudongchaba sing adu miyamda phanghanbani masagi senthok yamjadaba lairba imungsingda kanaba phanghanbani State amasung territory kuntrama thoi romna program asi thabak tong thokna basu Prime Minister khangkhre hairi Union Minister Rajnath Singh na Pradhan Mantri Jan Arogya Yojana PMJAY Ayushman Bharat ngasi Lucknow da hodokre thoram aduda Home Minister haiki program asi Narendra na lairabada piba chungoini haiki hojikti lairabana mahaki imung manungbu laingnabgi damak mingondagi sel nidrabasu khudokchaba phanglagani GDP gi chada Aniga Dasmik Mangadi Health Sector the Thadagani Amasung National Digital Health Authority Haiba Ama Semlagani Haina Home Minister Fondoki Uttar Pradesh ki MOS for Health Mahendra Singhana Haikibada State Adugi Miam Crore Kayana Kanabasi Panglagani Thromadura UP Governor Ramnath Su Sarugyaki Gorakhpurdana UP Chief Minister Yogi Adityanath na Ayushman Bharat Scheme asi Hodoki Ngasi Impal ta Hotel Classic Grande Impala Pangthokpa Thoram Amada Minister and Birena Athu Mitung Oiduna Pradhan Mantri Jan Arogya Yojana Ayushman Bharat Hodokre Thoram Dura Wangang Laduna Minister Haikibada Tungi Miyeng Shan ba ikoi Prime Minister gi asiguma thausilasina leibak asigi haksel gi lamda anoba itihasam semlagani scheme asina leibak asigi miyoi crore yankhairomda da kanaba panghalagani scheme asi jat bijat dharma yengdaba miyoi bagi samaj ro packet pa scheme ni state asigi oinasu imung lak aniga lising khumra tre lomna scheme asigi kanaba panghalagani haike thorom dura thorom mapu oina saruk yakiba Health and Family Welfare Minister L Jayant Kumar haikibada miyoi bana lepa leitana makhal kaya gi laina sing punsida mayoknari Prime Minister Narendra Modi gi lising makhada state asigi health center sing health and wellness center sing oire haina su phongdoki ngasigi thromduda Y Khamsan Speaker Manipur Legislative Assembly Deputy Speaker K Robindro Rajya Sabha gi MP K Asis Bhavananda MLA Ais Dingo Ong Bo Newmai Chief Secretary Suresh Babu Madi RIMS Janim Samasung Private Hospital singi Dr Singsu Sarugyaki people singi Chief Minister ki haksel ki tempa like the state ki financial conditions that we must talk there the kind of race asai Prime Minister na have the honorable Prime Minister lai was sing sure no mo hing was sing kitang phibam phagala pa madam le aman na ba madam lo yi mung sin na tai sa ba lai na mo na de be khol mai mung khol yon thong na lai me masi ya wa ba adu ngasi Prime Minister na ubirak na bharat pumgi to gere me pose ko ishore machine Delaira wana maya tu madeng pang ba madugi seba to ba madugi nungai han mudu budi short ki police aduna ai khoi de yam sok thuk chani ngai ni ada khoi Manipur gi na moi na lai pa bana sector yabu gai na Prime Minister gi no cover tore sector yabu to gango disabled sing hairo widow sing hairo adagi forest of the poor needy people sing khado om sing do loina koi CMI sing am cover tore aduna ai khoi Manipur the thing aside, the deputy director and high level of almost half of the population of covered away. Prime Minister Narendra Modi na ngasi hodokkiba kiba lairaba amasung miyoi sing lairaba imung singi miyoi sing anayek yaurukpada layang sengda layang bangam layang naba ngamnaba sahi amada lupa lak manga phawbagi kanaba
pigada Pradhan Mantri Jan Arogya Yosna Thawal District amasung Kakching District ki oinasu District Administration senduna ngasi Thawal DC Office Complex to leba Counting Hall da hodokre Thoram aduda Wangjing Tentha SC MLA Paodam Brojena athoiba mithung Deputy Commissioner Thawal Srimati Hobam Roshita Devi IAS na Thoram Mapu aduga Thawal Jilla Parishad ki Adhyaksha Mrs. Hasina Begum amasung Kakching Deputy Commissioner Nailingthang na akhanab mitung sing oina saruk yaki thoram aduda ngasi PMJAY hodokpagi Prime Minister Narendra Modi na wangang bagi live telecast miam punna yengminerba matung athoiba mitunglen oikiba MLAP projena PMJAY Thawal amadi Kakching district ki oina su hodokle haina lauthokkibaga loinana khangatnaba mioi kayada golden card singsu yenthokki loinana CMHD district coordinator na PMJAY gi matangda expert oina miamda Sugaiba wafam kaya thamki ngasigi thorom aduda Superintendent of Police Thawal S Gautam Jilla Parishad member Singh Pradhan Singh amadi district level officer kaya su saruk yakhi Committee of all political party ki convener RK Anand haikre Manipur la laiba issue sing khananaba assembly session atubda gaugadabani Manipur University ki issue ga mari lenana phajilibo oja amadi satr sing condition amata yauduna thadoktuna normally sida porkatabani haina ngasi Congress Bhavan da paumi sing unabada RK Anand phongdokre mahagna makha takibda hausik Manipur da internet shutdown toriba si maram sade shutdown na si police ki ka henba thawongna taholiba haibigi singneba lei Manipur University ki thodok asi human right ki wang sathabani nakalamuramda Nagaland assembly session da Naga Tabalam Singh revenue district amagi manungda leigan dabani haina resolution lori basi Manipur yauna Naga Tabalam Singh da irang thokna basinbani maram masina issue kya gi matang da khana nei na assembly session kaugatabani haiki we have a size of 15th how we 15th of the Manipur also be issues me as major issues discussed on with them ta yam alarming of a situation like within assembly ko se demand ho sigi don se assembly ko di issue latest developments which samaina Nagaland the decision or president or ga yam sati ko situation la pe have se fill the way adon se me am since press on me do mukasu when the reiterate we have that Manipur State Assembly should summon Joint Students Coordination Committee JSCC na lauthokkiba Manipur University ki total shutdown gi mayokta Manipur University Authority na nampura thabak taruklabadi sabsana thenagani haina JSCC ki convener NG Bilan na haikre ngasi Manipur gi mahiroi luf MSU MSF KSA amadi shukki apunba body oiriba JSCC na sinduna MSU gi mai loisangda pangthokkiba paumi singa unabagi mifam amada mahagna makhata na hai haukiba August 3 Manipur University Community Manipur Lengak amadi MSRD gi mihut yauna taunakhiba MOA adugi mayokta Lengak asina thabak tarukpa asina ngasidi university asi Lampung amaga chap manare loinana inquiry committee na so nolaga sis tormlaba BC gi room ngarang hangdokhiba asina hojik chathariba inquiry asida thajaba ngamdre loinana hojik Parga Thamliba was Amadi Mahirusing Kudakta condition Amata Yaudana Tadokadabani Amadi Manipur Langakna Mangjonana Maram Amata Pidana Kudakta internet hector Tingba Asina Miam the Piriba Kudong Sadaba Kayasi Yanglaga Kudakta internet Tabu Haiki Nasi Lamdam Asida Ladyba Tongan but civil society organizations Sing Pulaga Preservation and Protection Committee Manipur PPCMG Office the Pawing from Bangtokri Hairum Pemaduda Saruk Yakiba CCSK Vice President Jitendra Ningum Nahai Nashigi Mipamda Saruk Yakiba Singna Diman Manga Gidabi Tauri Ahan Bada Ministry of Human Resources Amadi Manipur University Community in Marakta Yanakiba Memorandum of Agreement Makatana Sanahan Gadabani BJP government atu the watok Russian Bahona Gadamani Paki was asking Amadi Mahirusing condition Amata Yagna Tado Gadabani Ahin no either Tokiba Todok Kadem Tawi Taliba Dabi government P. the target Congressing Junction Bada Makoshi Saruyagani Haiki. Nasiki Powi Mifam to the Emiko President PH Deban Amadi, UCM President Sunil Karamsu Saruyaki. Amrumda Manipur University Watok Atu the Lucian Gadabani, Pazin Kibo, Zamadi, Mahiro take the Kaidan Tadro Haiba, Dabi Dangasi, MSU MSF Suk Desham, M scheme Hiroshina, Taiwan, Tau Groundgi, get among the CM and Bidan Amadi, Education Minister T.H. Radishamgi, Ifisi by Takre Hairi.
Manipur ki political party ama oiriba Praja ki General Secretary Irendro Lechumham nangarang party asigi thai banda leiba office ta pamusing na unaba amada haikre Manipur da paliba government asi dictatorial oire mayam bu ikai khumnadre mayam ya pamba government na thaire Manipur University ki wathok asi Praja na akan bamong di yaningde Manipur University bu ward zone ama oina onthok pasi center amadi state government na manaraga conspiracy tawbani haina lawi government asina democracy violate tawre government sathri basi miyamda war declare tawugumani haike amurum dasu Herikon ki president L Ratan Kumar haikre Manipur University ki wathok ta phajin khiba ojamadi chhatra sing athuda condition amata yawna thadok kadamani loinana wathok ase athubada loisinduna chhatra sing bu athubada mahi tambihan ba hona biu ngarang Herikon gi palace compound leba office ta pamusing unabada L Ratan Kumar hai pali balenga kasina hojik inquiry committee na sathariba inquiry asida achumba sengba puthokna gi namak center da taksinduna mara leba sing dandi pinaba akanba thabak lakot piu amasung lairiba oja amadi chhatra singna punna phaminaduna haukiba thodok kaya thokrabasu wathoksi loisina ba hona biu haike amurumda Manipur University ki Pro VC Professor Jugindro na pikhalak ba list samagi matungina Manipur University Teachers Association ki President Ai Tomba sahi humphomdoi ngasi ayuk police na masagi mayumdagi phaduna pukhraga numit yung matungda thadrokre hairi mahak nauna Pro VC oiriba Professor Jugindro na pikhat kiba list ki mingda mahaki ming yaudagi police na mahaki yumda laktuna mahaku pharga purkhra matung ngasi numit yung matungda thadrokhiban hairi amurumda hauji Manipur University asi total shutdown tawkhibana maram origa Manipur University asi kari phibam da lakada ke haibasini amrom dasu Manipur University ki mahiru singna Professor Jugindro laiba makai Manipur University da mahi tamloroi haina ngarang dagi khong sangsin ba hokiba sina Manipur University asi kuntak lansibga manare Manipur University da handak ta tha sigi kunda Manipur Police na boys hostel amadi girls hostel la thiba hombagi thabak chathabada mahiroi marfu oja tarung phajin khibagi charang na ba kaya thoktuna Manipur University ki hostel la laiba mahiroi sing mayum da hanakre ngasi dagi mahiroi sam ki mathakta makhoi ki polam sing puduna mayum thadok na kre boys hostel number 1 dagi mahiroi manga mari dagi mahiroi nipan ngasi na hostel number 2 amsung 3 amadi 5 dagi mahiroi taret ngarang na mahiroi tratuk thadok rama tu ngasi kunapun thadok kre girls hostel number 5 tagi mahiroi kun hena thadok na kre hostel thadok ni kiba asigi manungda boys hostel number 3 da mess peter dagi sara henbagi boys hostel thadok kibani hostel thadok kiba asina asigi manungda mama mapa singna logo lakpusu yawi hojik Manipur University campus ta pamda thoktok thoktanabagi namak CRP sigi dhara chamgi nifu marigi makhada athingba thammadagi mahiroi sing mapan thoknadre hostel yakoibada police MR sing ngak senduna mahiroi sing chathok chasin tawda check tawri Pio masiga mari lainana mahiroi singi mifam pangthoktona phajin khiba mahiroi sing condition amata yauduna thadrok kadabani University campus ta military act salaiba condemn tawi dictatorship rule salaiba sigi mayokta warep lokhiba loinana University adugi hanagi punsi laktrimo kai parikha thadana basu warep lokre hairi Asia Pacific Master Games 2018 da bronze medal phalkraba Master KSS Jugeshwar Butaram oktuna ikai khumnabi utpagi thoram ama asi pangthokrai Master Jugeshwar Butaram okpaga loinana ikai khumna utpagi thoram adu ngasi Turelwangma Community Hall Kaksingda asi pangthokhibani thoram aduda Kaksing Kendra ge MLA Sri Y Susandrana athoba mithunglen Sri M Tomai Singh President Uyok Singa Club na thoram mapu amadi ward number 5 ki councillor Kanbala Devina akhanaba mithunglen oina saruk yaki Master Jugeshwar International ki thakta mana kya lorkraba oja amani Modern Progressive Academy Kaksingna SBI Life Insurance Company Limited ki tengbang makhad sinduna ngasi Library and Information Center Kaksingda painting competition ama pangthokre painting competition asi Modern Progressive Academy ki Sunday School haudokpagi thorom oina pangthokpani competition adu tongan ba category ahum thona khaidoki maduda apunba school drama thogi mahiroi chamri romna saruk yakhe ngasi ki thoromda Kaksing Municipal Council ki councillor P Sanahal na athoiba mithung SP Kaksing District Police Victoria Yangkhomna thoidokpa mithung social worker Naurem Vijayapati Devina akhanaba mithung Modern Progressive Academy ki painting subcommittee ki president P Kunjona thorom ki president oisu sab oike category ahum thola khaidok khiba ngasi ki painting competition adugi category A da Bal Vidya Bhavan ki Victoria Yumnam na first
category B dana Padma Ratna English School gi Y Rishika Devi na first amadi category C dana Padma Ratna English School gi Salam Thoi Bina Takri Thawal Municipal Council Ward number 1 gi Councillor Okram Inau Tombi Devi na mamang sahi sing na pangthokibugum sahi asigi oinasu ward asida leiba ahal laman oiba singwai kai khumna utuna khudol tambagi thoram ngasi Thawal Okram Community Hall pangthokre thoram aduda hanagi Chief Minister Thawal Kendra gi MLA Okram Ibobi Khambok Kendra gi MLA O Suresh Kumar Thawal Municipal Council gi Chairperson TH Syamo amadi Councillor Singh na athoi mithung sing oina saruk yaki thoram gi maroiba saruk ama oina ward asigi manungda leiba ahal oriba oirbi mioi sanga Class 10 gi mahiroi kunathoi amadi 12 ki mahiroi trahumdoi da khudol pot sing piduna puning thawat ki thoram aduda athoi mithung ni warol pirduna hanagi Chief Minister o Ibobin hai lebak amagi lusingba oiba araiba am natte praja gi damak thamoi sengna thabak tawba amadi miyambu ngahaki pen ba panghai haiba tung koina saloi deba sing thabak taroi dabani praja bu thajana amadi kai khumna satkadabani haina phondok laduna mahaki kendra dasu miyam da pikiba thajaba sing thabak oina soidana pakhalkani haina miyam da thajaba piramke sin da darkar leibra pra sin khamtana haibana tawa sin khamtana hairga adu da chalu khungam da chalu sin da chalu haibana tawa haira su thabak na utbado madu yam na darkar oiba ai hayeng shigra choba hayeng suron charon generation to generation aduna ngangu wabu noi lawi bra haina tung da harpa isa isu suron charon da boba ngangna dana le ko do ba aduna khoidi kendra da khangde manipur gi praja sing da khangde hana haido pa haibse yes hoi haibse atokti matik ki ba Manipuri Scheduled Tribe Demand Committee Assam Sindura Maiteisu Scheduled Tribe List Sangadabani Haiba Hiram Masida Nomagi Oiba Khana Nainaba gi mifam ama ngasi Silsar gi Gandhi Bhavan da pangthokre ngasi gi khana nainaba mifam gi ahanba session da Professor Okram Suramani na moderator oikhibaga loinana Professor ND Hodamba amasung Dr Kunjalal Yendrimbamna karigidamak Assam da Manipuri na Scheduled Tribe ki status asi Talibano amasung Assam da Manipuri singi khudol maruaina itihas da miyeng thamlaga khana nainaba topic singda se pathoki ngasi gi ahanba session da Scheduled Tribe Demand Committee gi khongjang asida Assam da leiriba maitei aikhoisu amatoina sagatpa Assam da leiriba lup singna hiram asigi matangda coordination committee ama semba amasung hiram asigi matangda athubada miyamgi mifam ama pangthokpa haiba warep sing lauki anisur session da Manipuri Scheduled Tribe Demand Committee Assam ki President Wangkhem Srirchandra Assam Manipuri Sahitya Parishad ki General Secretary Professor Ngamom Basanta Kumar Assam Pradesh Manipuri Association ki President Advocate Yumnam Nayan Assam Mera Paibi Apun Balup ki President A Lili Assam Manipuri Progressive Front ki President L Tejomani Scheduled Tribe Demand Committee Manipur ki General Secretary K Bhogendrajit All Kashar Rajbangsi Students Union ki General Secretary Gokul Barman amasung All Assam Manipuri Youth Association ki Advisor K SS Kundalna Thorom Mapu Singh amasung akhanaba mitung sing oina saruk yake BJP Khangabok Mandal Mahila Morcha gi review meeting ama ngasi Khangabok Sorojini Oil Pump Mandal Pamda Mandal asigi Mahila Morcha na sinduna pangthokre thoram aduda BJP Khangabok Mandal Mahila Morcha gi President L Sobita BJP Khangabok Mandal gi President Tomba Khuman BJP Manipur Pradesh ki hanagi Vice President TH Jadumani Khangabok Mandal Mahila Morcha ki Vice President TH Sorojini BJP Khangabok Mandal gi Visitor in Charge I Gitchandra amadi BJP Thawal gi General Secretary Administration L Raguna thoram mapu sing oina saruk yaki Khangabok Kendra gi manung sana leiba Wangbal Uyal Nepra Company Lamding Sirapur Samram Lamding amadi athokpam gi punna polling station tranipan gi nupi singna saruk yaduna pangthokiba ngasigi review meeting aduda BJP gi sana kanglon gi matung ina mahila singna tawgadaba mathau sing khana nenabaga loinana lakadriba 2019 da pangthokadawa Lok Sabha mikhal gi matang da su kumna khana nenaki
Thoram aduda Manipur lenga ki Labor Department ki makhada training phangkraba beneficiary kunthada phi tunaraba sewing machine kunthasu yenthokki. District Election Officer DC Imphal East na sindurangasi Special Summary Revision of Electoral Roll 2018 imatangda awareness program am haudokre. Awareness program asi maruina tongan ba district singda laiba voters singda electoral roll process khanganaba amadi electoral roll process ta full participation taununaba gi pandam da pangthokpani. Ngasi gi waina Imphal East amasung West seliba auto association ga khusamnaga auto resource singda electoral roll ga mari lainana banner sing napanduna awareness people sina ki ngasi thronga mari lainana district election officer Imphal East TH Citrana haiki Sariba dugumba sweep ki activity singsigi manungda akoina prajada akoigi paktaknana mass awareness campaign pinana bahaidana across the district da paktaknana sugumba special summary revision gi makha da sweep campaign tawraga praja singda akoi sugumba awareness asi santokna bagi lokotpa choba pandamni aduga masi akoigi piriba isinanaw singsina ngasi pibiriba sahajok asigi matungina akoigi campaign sing ama choba mai pakpa masu oigani haina aina district election officer oina akoi asa tawjari ngasi Jiribam district ta all Jiribam United Clubs Association ajuka Jiribam na sinduna sahi khudingi irabot thaga mari lenana lekai da lunan bagi competition pangthoktuna lakhiba thoram asigi manungsanna ngasi Jiribam gi leiriba lekai da su lunan bagi sangdam da bagi thoram pangthokre competition aduda M Maipaksana Singh President ajuka Dr. H Joykumar Singh Advisor ajuka amadi TH Ibol Singh Advisor Azukana Judge Waina Saruk Yaduna Lekai the Satuna Yangshin K. Thoram Aduda M. Maipaksana Singh President Azukan Haikibada Ngasi Ekoina Pangtuk Sariba Competition Asi Lakniba September Contra 2018 Asida Pangtuk Kadoriba Generata Hizam Irawat Ki Thoram Asida Asiga Mari Lenana Azukana Miamda Lunan Basi Matautai Haiba Message Asi Piva Loinana Competition Asi Pangtuk Samani Competition asi urban area amadi rural area anigi first second amadi third khanlaba matungda prize adu ajuka gi foundation day da yathok sagani haina phongdokhi uripok tagi pravish chanam singningai oiba mongda UP gi noida da sikhibaga mari leinana violence and not is discrimination haibasida nomu gi oiba khanna nenabi mi pham ama uripok sarwon thingen gi public library da ngasi pangthokre PSC na Sindra Pangto Kiba Thoram Aduda Manipur Human Rights Commission ki chairperson Khaidem Mani Human Rights Duties Faculty Member Dr. M. Suresh Kumar na mathangsina athoiba atithi amade akhana mitung oiki advisor tikena phono kibda misi asigi case CBI da sinanaba sarkar taksil lebasu ngasi phawa response amata phangre UP sarkar da taksin gabani hairi Kana nainaba mi famadu saruk yakiba kayana hojik phawa pravish sanam laikidabagi case CBI da sinadana laibda pen da phonokpaga loinana asigumba kaya sina karamna sumba wail por kadorbono matam sana case lokhat pidabadagi miyangwi punsida ningba kainaba kayana ngasi lamdam masi pik thalle haina su phonokpaga loinana atuba matamda sarkarna case asigi langlal jing putoktona maran leiba sing chalak pina honagadabni haike Lions Club of Thawalgi Sahi Kunmathoi Mapung Park Pagaloinana Kunmathoi Suba Certain Night Ki Thoram Galang Club Asigi Office Thawal Khetri Sanglen Pangthokre Thoram Aduda Sai Imphal Center Ki in charge Oiriba Donacharya Awardee L Ibomsa Lions Club of International 3222D Ki Past Governor Lion Ice Manikumar Lions Club of Thawalgi President Lion L Marjit Kumarna Athoiba Mithunglen Sing Oina Saruk Yaki Thoramgi Saruk Amoina Lions Club of Thawalgi Secretary na Sahi Asida Sahi Asida Sat Pangthokiba Humanitarian Servicing Miamda Patoktuna Khanan Ki Club Asigi Damak Asobo Thaudang Laukiba Lions members Sing Busu Taram Oktuna Kai Tundam Utpagalonana Club Asigi Sahi Yuni Putokpa Bakwet Amasu Athoiba Mitungna Pongki Manipur Sasan Pariba BJP Singba Government Asina Manipur State Asigi Lambi Thong Amadi Rural Gi Mafam Kaya Singa Connectivity Lainaba Haiduna Thasigi Trampandagi Jiribamdagi Imphal Phawa Helicopter Gi Passenger Service Hodokiba Asi Mapung Phana Amadi Miam Gi Kanaba Pangloridra Haibagi Mipaiba Poknare Helicopter Passenger Service Asi Mai Pakna Hodokraba Matungda Honorable Mr. N. Biren Singna Tolokiba Helicopter Karigumba technical problem ama laibdagi Pawan Hansky helicopter da tongduna Imphal da hanki
ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯌꯥꯝꯅ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁ ꯍꯧꯗꯣꯛꯈꯤꯕꯒ ꯍꯦꯂꯤꯀꯣꯞꯇꯔ ꯌꯥꯗꯕ ꯍꯧꯔꯦ ꯍꯥꯏꯅ ꯑꯔꯥꯟꯕ ꯄꯥꯎ ꯑꯃ ꯇꯥꯟꯅꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯣꯡꯂꯛꯄ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗꯤ MI ꯍꯦꯂꯤꯀꯣꯞꯇꯔꯅꯤ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯅ ꯄꯦꯁꯦꯟꯖꯔ ꯄꯨꯅꯕ ꯍꯧꯗꯣꯛꯈꯤꯕ ꯑꯗꯨꯗꯤ ꯄꯋꯟ ꯍꯟꯁꯀꯤ ꯍꯦꯂꯤꯀꯣꯞꯇꯔꯅꯤ CMꯅ ꯇꯣꯡꯂꯛꯄ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯒꯤ ꯂꯥꯟꯅ ꯈꯟꯅꯔꯝꯕ ꯀꯌꯥ ꯑꯀꯣꯟꯕꯗ ꯑꯆꯨꯝꯕ ꯈꯪꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19ꯗ ꯍꯧꯗꯣꯛꯈꯤꯕꯇ ꯉꯥꯏꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯁꯥꯔꯚꯤꯁ ꯑꯗꯨ ꯃꯊꯪ ꯅꯨꯃꯤꯠ ꯁꯦꯞꯇꯦꯝꯕꯔ 10ꯗ ꯏꯝꯐꯥꯜꯗꯒꯤ ꯄꯨꯡ 7ꯗ ꯄꯥꯏꯔꯛꯀꯗꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯋꯦꯗꯔ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯊꯤꯜ ꯄꯨꯡ 1:05ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯍꯔꯤꯅꯣꯒ ꯍꯦꯂꯤꯄꯦꯗꯇ ꯊꯨꯡꯂꯕꯒ ꯃꯇꯨꯡ ꯏꯝꯐꯥꯜ ꯇꯝꯅ ꯄꯥꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯃꯨꯛꯈꯛ ꯁꯥꯔꯚꯤꯁ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯋꯦꯗꯔ ꯐꯠꯇꯕ ꯑꯃꯗꯤ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯁꯣꯜꯚ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯈꯤꯅꯤ ꯍꯥꯏꯕꯗꯒꯤ ꯇꯥꯡ 14ꯗꯒꯤ ꯂꯦꯞꯇꯨꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ngasi tang kumri amuk hana service torgani haina lainarkli miamna hangliba wafamdi asumna nong khra leiba natraga weather phattaba leiraga phawba service tawba ngamdrabadi ningtham tha lakba natraga rainy season dadi helicopter service tawba ngamgadra haiba asini masi matam laringai da yengbi howat chumgani haina praja section kharna phondoknarli hiramasi matang da Jetson Rongmei Kauba Mio Amana Pondok Kibada, Zirbamgi, passenger helicopter Tambasi, Yamna Nungai Masina, Atuokai Amadi, Nongju Pantada, Impal, Tokpada, Toina problem, Leroy Amadi, Bun Blockade, Lambi Yadaba, Laibasu, Toina Awaba Leroy Haina Haiki, Adu, helicopter service Asi, Matam Sana, Pirak Bamadi, Paidaba, Yaw Asina, Maram Ama Oiraga, Mari Lanaba authorities singna, Yangshin Biduna, regular oina service, Taminaba Pondorkley. India amasung Myanmar lebak ani gi Namphalong Bazar ga tainana leiba no man's land gi mafam khara nomagi amot pasing langthokpha hengalakni mafam asi dumping area gumna chauna amot pasing paidun leire hairiba no man's area si mamangda 11th Assam Rifles More Police More gi prajas kaya yauna sengdokhrabani adubu ngasidi amot pasing paisilakli Panbay Thasigi Hokiba Tang Tarukta India Madi Myanmar Lebak Anigi Civil Administration Singa Border Yangshinba Aduda No Man's Land Asida Amot Akai Sing Langthok Pidanaba Myanmar gi Maikei Thamlakibasu Leirabani Nakalamromda More Bazar Ea Manungda No Magi Saithokliba Amot Akai Sing Workers and Traders Association More Watamna Numidang Khudingi Khomduna ADC Office ki Complex ki Mafam Amada Langthokli Hairibasing asi authorized oiba dumping area oidaba amasung mafam aduda officing semgat sagalpana matam kharagi matungda amot akai sing hundokpa yarak loidabagi phibam ama lakle sarkar asina miyeng sangbiduna dumping area ma athuba the sembinaba watamgi general secretary TS secretary na sarkar gi puning singsilakle hojik aroibada maroiba paw amona pijari Pradhan Mantri Jan Arogya Yojana Ayushman Bharat ngasi Prime Minister Narendra Modi hodokre Maikei Kayadagi Manipur University ki wathok athubro sinaba wafam thamnarakni loinana Silsara Maitaibu Scheduled Tribe list ta changadabani haiba hiramda khana lainakre ngasigidi parum sandok saba matang asir lojare miyam amukana kurumjari